International Market LUPA crore10 ROMGI OIGADABA Kani Imphal West Police Team na PHAGATPA ngmkhre War Against Drug 2.0 ki MANUNG CHANNA jatharakpa mayai kaba drug sing PHAGATPA ki saruk ama oina ngarang Imphal West District Police ki CDO Imphal West ki OCP achauban na luchingba kangbo mana Rajasthan dagi miyoi amadagi opium packet jamga kuntra nipan ga konana tata truck ama PHAGATkhre hidamasiga mari lenana nga CAU Imphal West ki ASP ki conference hall da pangtokwa pawgi mifam amada PHAGATLABA polam sing puthoke pawgi mifam adu kamari lenana Imphal West ki ASP KSH Sivakana hai akak naba paw mo fangbadagi Imphal West CDO gi kangbo mana North AOC gi maikairom dagi Menuthong gi MMTA da leiriba mafam adum da lakpa tata truck ama khamduna check tawrubada mayai kaba truck sing asi yawaramba thengnarakhibane PHAGATLABA miyo edu ki maming Sadiq Muhammad Chohinifu mari Rajasthan gi Indranagar Jodhpur dagi ni haire miyo esidagi mobile phone ani ICICI gi debit card ama sale oina lupa lising amaga nifu tata truck ki RC su PHAGATPA ngamle mahakna purakhiba opium sing adu chawrakna kilogram chamaga kuntra taruka gram ahumrom oigani haike Kani International Market LUPA crore10 tara romgi oigani haina makhata ke Imsi koi Manipur ngaliada koi tangsil laga ngar koi lumbaga laini aduda koi pung taru makai ta badwaida koi takla truck ama registration number RJ19DZ0025 high registration number C aba fly board fly kuwa truck ama koi intercept tawi pung taru makai ta badwaida Manipur gi MMTA area ta Again, the point now, as you see, already specific information executive magistrate and resident officers in Royal from the question laga vehicles gari ko thi bagi thak chathabani thi romagi thak chathabadu da gari gi pagi body gi makha thak compartment ama conceal to laga compartment ama yaw ba compartment da masagi compartment lu pagi Hangu matunda, hangu matunda, pergi witness ke nama lagi orang pergi necessary formalities tahu pergi hangu matunda, compartment itu 131 packets of suspected opium Kani pergi ke mana, local parlance Kani hari apa, posisi begini taja apa, aduh packet sama unthau tu ini, aduh gari itu muka hanya further check tahu tanda vehicle bi dashboard umangda driver ki dashboard umangda another 7 packet amaga tene total 138 packets si koi tengam si 138 packets si koi na weight on tamda kun 136.03 kg lei